Manipur gi Luraba tanpham ashida houjik Pham Munabagi Matam Natte Leibak Hana Kanshi amadi Chief Minister Pham thadokpa yaningde haiduna ngasi Kumbi AC gi tongan-tonganba maphamda meeyamna Changsinkhre Khongjang aduda Kumbi AC gi manungchan Leibak Terakhong makha lekai wangu sabal amadi wangu nongda khong makha lekai gi playground da maikai adonggi masing yamlaba maida paibi singna saruk yakhe maduda khulngak pa phaba yaroi kuki narco terrorist singi politics Manipur thugai nabagi politics ne amade Chief Minister Pham thadokpa yaningde Haina thaba placard kaya susizna ke Khongjang aduda saruk yakhe bi singna phongdurakpada MLA Masel amaga hundok hunjin tongnaraga Pham Munabagi thawong ase meeyamna yaningde Manipur kanba haiba wafam asina mangda thamlaga paiba Pham aduna tungda thambiyo houjik oriba pibam asida Manipur gi Hana khanggadabane ima Leibak kannabagi pandamda thorakhiba khulngakpa sing phapun bai yaroi haibana chingba tongan-tonganba wafam sing phongdunrakhe awaba taringaida khogi sembirena Pham thadokpa se khoi yaningde Manipur thugai ni ana laiba kuki gi MLA singdadi action lawba ngamdraga Chief Minister da houjik Pham lathokpa sungya yaro khoi Manipur kagani ana tholaiba MLA singina tumin leiraga hogi amaga undo honjin tawdana mapham tanadana Leibagi Matam Natte asi mapunjan biyo akhoi gi khungapa isa isu amata houjik phaba yaro houjik asuk Luraba matam sida MLA masen Pham munaduna praja gi khanbidaduna Pham hana khalaga leibasi praja ama oina mara paibi ama oina khoi masi phajana yajaningde yaragadi Pham paiba singina Leibak hana khanbiraga Phamdana tungda thambiyu Leibak hana kanbiyu khungakpa isinaw sing phaba iso khoi yam yajaningde